Kuki Militant Samapan Changkhibagi Khudam Changdam Fangba Leite Miyamna Tongada Thajabiganu Kuldiep Pawasi Kangleipaki Maira Pausi dagi Lokhatchabane Myanmar romdagi ningthina train tawraba Kuki Khulai Paiba Kuki Militant Samapan Changkhibaga loinana Tha asigi kunipanda maitai de attack tawrakpa yai haiba wafam tongan ba mafamdagi phongdoknaragli wafamgi matangda Manipur Laingaki Security Advisor Kuldiep Singha amadi Manipur Police ki DGP Rajib Singha anigi maikaidagi wafam khara phongdorokle Security Advisor amadi DGP anina punna khuyek piduna ngarang thadorokpa cherol amagi matunginna Kuki Militant Samapan gi input asi tongan ba maikaidagi verify tawre Adumoy namak Kuki Militant Samapan Changkhibagi wafam asigi Khudam Changdam Leite maram aduna hojik makiwai na de wafam asida thajaningai oidre Adumoy namak mafam singda deploy tawriba security forcing na akanba mawongda section thawrang laukhatuna miyamgi lanthum amade punsi ngak senaba honari haina cherol aduna khangalakle loina na tongada thajadana basu cherol aduda khangalakle